Mitai Furum na Tangjing Chingkaduna Lai Krumnaba Sem Saribadu, Irang Saganaba Tausilni, Political Settlement ama Puraktri Fauba Kuki Zona Konba Mafam Tingda, Mitai Amada Changlak Payaroi Kuki CSO. Mitai Singna April Thada Tangjing Chingkagani Haina Kanari Badu, Central Government na Kuki Zo Puruki Political Settlement Puraktri Fauba, Changlak Payaroi Haina Kuki Civil Society Organization, CSO Singna Akanba Wafam Tamlagli. Ngasi Kuki Puruki Oina Lairiba, KIC Surchanpur, KCA Surchanpur, KKL General Headquarter, KSO Surchanpur, KWU Surchanpur amadi KWOR General Headquarter na chingba CSO Singi, President Chingna Kudek Piduna Tadurokba Apunba Chirol Amana Kangalagli. Chirol Achina Hai Mitai Frum na Tangjing Chingkaduna Lai Krumnaba Sem Charibadu, Irang Saganaba Honaba Tausilni, Irangi Matamda, Kaidok Tuna Tamliba Buffer Zone Sing Fong na Singnabani, India ki Constitution ki Makada, Kuki Zopuru ki Political Settlement ama Puraktri Faubagi, Kuki Zone na Konba Mafam Singda, Mitai Amada Changlak Payaroi, Karigumba Buffer Zone Tukaiduna, Mitai Singna Changlak Patarabadi, Maduda Tolak Pa Afafata Amadi, Tokaninda Bataudo Watoki, Tektak Pumba Masama Pugadabani, Chirol Achin Hai, Tokaninda Bataudo Asi, Toktanaba Amadi Proof Aniki Marakta, Unkanaba Makatana, Tolak Tanaba, Buffer Zone Asi, Soktanaba Honabiu, Masida Central Lengang Proof Aniki Marakta, Tokaninda Bataudo, Toktanaba, Section Tarang Lokat Piu, Hainasu Kuki CSO Singilu Singba Singna, Kudek Piduna Tadro Bachil, Achina Makatana, Mitai Singda Kangalagli. Bunker ani Tugai Kre Operation na Kulai Kayamrong Fagat Pangam Kre. Security Force ki Kangbuna Manipur ki Tungan Mamafam Tingda Chatarakpa Search Operation ki Saruk Amoina, Ngarang Thobal District ki Nongpok Sengmai Police Station ki Manunchana, Chandrakong ki Singi Saruk Singda Chatagi Basas Operation da, Niyamla na Saramba Bunker ani Security Force ki Kangbuna Tugai Duna Mangan Kre, Nakalamorom da Kaksing District ki Tokpa Sing, Moirangkong Hill Range ki Akoiba Mafam Singda Chatagi Basas Operation na, Kulai Kia Fagat Pangam Kre. Operation Aduda Fagat Kiba Kulai Sing Adudi, Magazine Yaudaba, MSD Carbine Ani, 303 Rifles Ama, Magazine Ama, Single Rebel Gun Ama, Double Rebel Gun Ani, 7.62, Modified Sniper Rifles Ama, Modified Mapan MM Pistol Ama, Modified 9mm Pistol Ama, Magazine Ama, 81mm Motor Shell Ahum, Kedi Mari Lumba IED Ani, 12 bore cartridge ahum, 36 high-speed grenade ani, 303 fire out empty case tarahumdoi detonator ani, 7.62 mm gi fire out empty case contra, tear small shell taramatoi BP base mapan, camouflage shot ama, motor carrying box ani, 12 bore empty cartridge ama, gani bag ahum fagat ki haidi, fagalaba polam sing asi mari lenaba police station da khusinakre haidi. Kamjong the integrated check post ama thamina ba amasung ke asang khulenbo model town ama oina semgana ba MLA glacio kaisingna taksin khre Manipur ki Kamjong district ki endowment marga tainari ba mafam da leiriba lambi thongi phibam phagad handuna integrated check post ama thambiyo haina Pungyar Assembly constituency ki MLA glacio kaisingna Union Minister of State for Defense Sanjoy Seta taksin khre NE now gi pawma gi matungina numinini gi khongcheta hodi Kamjong district ta leiriba Union Minister of State for Defense Sanjoy Setpu Pungyar AC gi MLA Laisio na hakthengna na unaduna memorandum ama pisinduna Central Lengang na district asi gi khunja singda mateng pibi na bataksin ki loinana Maram district asi square kilometer lising ani ga charmi rom park chawbal lamni migok lising Impu Mangaga Chatruka Tarataruk Laiba Kungang Jamaga Kun Tarukta Laiba District ni Aduga Myanmar Gangang Kai Tainari Ba Asina Kilometer Shamaga Kundrom Oiri Haudi Faubada Central Lengang na Indo Myanmar Friendship Board Asi Kilometer Manga Kakdamak Sangna Semgali Adubu District Asida Lambi Semnaba Lam Kaya Lairi Kariguma Lambi Singasi Fagalabadi Mafam Asi Kunja Singna Chatok Chasin Taubada Nungai bada natana ngamkai baring da ningthina yengsinba ngamgani hainasu memorandum aduda mayek sengna pali haidi. Memorandum aduda Kamjong da integrated check post ama thambiyu. Kamjong gi ke asang khulen ase model town ama oina sengbat piyu. Ngamkai ge tainaba Kamjong gi khungang macha yangkai mari lei khungang singi kilometer manga dagi tara fawba ngamkai ge tainari maduda ngamkai ge tainari ba khungang singa sigi lambi thong singi phibam ningthina sengbat piba mathau tai hainasu memorandum aduda pali.
KCP PWG gi lanmi ahum khulai ga konana fagatkhre tongan tongan ba mafam ani dagi Manipur gi lal haulup ama oiriba KCP PWG gi lanmi ahum fagat pangam kibaga loinana nongmai ama su fagale haina police ki pauna hairi police ki pau asigi matung ina ngarang Manipur police ki kangbu amana lamsang bazar dagi KCP PWG gi lanmi Laureng Bang Krishna Mohan Elias Punsiba sai nimpu manga leifam mayang langjing tamang fagat pangam ki Mangondagi mobile handset ama Aadhaar card ama fagat ki mahakpu asamba uhang pong chathabada government ki office singdagi sel khaibada chenai haiba khangma ngamle hairi amaromda police ki kangbuna mayang Imphal Maibang Konjeng mayai leikai da leiba Pongkham Binoy Singha kauba masagi sahi nimpunithoi suraba miyoi amagi mayumdagi su kapa yariba nongmai maru mari yauba magazine ga konana 9mm gi pistol ama fagat ki hairi fagat ki ba nongmai adu KCP PWG gi lanmi singna thamlambani haiba khangba ngambadagi lup asigi lanmi ama su fare hairi faraba lanmi aduna loitang khulen maning lekai dagi maibam nanau singha Elias Kongang Elias bungo chahi nimpuma ban kawi faraba miyoi sing amadi makhoi dagi fangkiba khulai sing adu mari leinaba police station singda khusinakra hairi RIMS की डायरेक्टर सुनील की युमदा सकंगदबा सिंगना हैंड ग्रेनेड थमजिलमले RIMS की डायरेक्टर प्रोफेसर के सुनील कुमार की ब्रह्मपुर गुरु अरिबम लेकाइदा लेबा महाकी मयुमदा सकंगदबा सिंगना ngarang numidang pung 9 makhairom taba matamda hand grenade ama थमजिलमले लाइबक फबदगी पोकाई हौद्रे हाइरी इमुंग मनुंगी मियोय सिंगना hand grenade adu थेंगनरकदगी खुदकता पोरोमपाट पुलिस पाव पीबदगी पुलिस की टीम अमा लाक्तुना येंगसिलबा मतुंगदा बॉम्ब स्क्वाड की कांगबु लाक्तुना बॉम्ब अदु असोयंगाम याउतना लौथोखरे लोइनना बॉम्ब अदु इम्फाल ईस्ट की मनुंग चना लेबा नोंमाइजिंग चिंगदा डिस्पोज तौखरे हाइदी इरांग असि हौरकपदगी CRPF ना ngasi फावबदा लोगी वांगमदा साजिलंबा बंकर चामगा होमबुतरे रोम थुगाइखरे Manipur gi irang asi hek horakpadagi ngasi faubada logi wangmada lamdam asida sajilamba bunker checkpoint amadi post chamaga humbutare rom CRPF na thugaikre hairi My India Matters ki report aman hai hauji faubada CRPF na thugaiduna mangan ki ba checkpoint amadi posting adugi manungda kuntra tareti chahi asigi march da thugaikibani CRPF ki quick action team singna awang nongpoki state singda hokiba march da पाक्तकना चथकिबा ऑपरेशन सिंगदा तोंगान तोंगान बा थौदो सिंग अमरी लेनना मियोय तरा तरेर फागत पंगम की मदुगी मनुंगदा मियोय तरा हुमदोइदी मणिपुरदगिनी मसेगी मतुंगदा खुसुगुलाई कया अमसु फागत पंगम की CRPF ना चथकिबा ऑपरेशन सिंग अदुदा खुलाई चनीगा निफुनिथोय रोम फागत की मदुगी मनुंगदा चनीगा निफुदी मणिपुर खक्तगिनी फागत किबा पोलम सिंग अदुगी मनुंगदा नोंगमै मरु लिसिंग अमगा चामगा यांखै माथोय ग्रेनेड कुनमापन बॉम्ब Humdrani pan, rocket tara humdoi, IED mapan, detonator manga, gelatin stick, chamaga kunmathoy, narcotic item, kg sahunga mari amadi, communication device amasung military, gear kaya yauri. Pawasin na makada na high CRPF na tugay kiba bunker checkpoint amadi post, chamaga nimputarit adugi manungda, Kangpopi districta, bunker, Hompunipan thugay duna khwaidagi yamna thugay ba oiri amaromda Imphal East districta Nimpu Churachandpur districta Kuntra taret Imphal West districta tara mari Jiribam districta taret Senapati da mari amadi Tamenglong districta ahum thugay gi hairi mamang tha march ta CRPF na thugay ki ba bunker checkpoint amadi post Kuntra taret adugi manungda Kangpopi district ki oina Kuntra Imphal East district ki oina taret yauri haina su paw sinamakhatari Sisipur gi tangnuam village ki kuki ama shatar machatpada lamongna attack torokpada machin segai duna hospital la laikana kre hairi makhata na lanje na duna laiba Burma gi sin kuki jo singi angang singbu umang wamang da lairik laisu tambi bagi thabak tauri hairi nisa oina sinaba yaba polam singa konana miyu eni fare ngarang Manipur police ki kangbu na chathakiba drive ta mayai kaba nisa oina sinaba codeine phosphate amadi tripolidine HCl syrup tusres DR 100 ml gi bottle chamaga tara manga ga konana miyu eni singdamai police station gi manung chenba langthabal kunja mayai lekai dagi fagale hairi faraba miyu eni adudi singdamai wangma torban khetri mayum leirak dagi Rahul Khetriya saikul humdoi amadi Kakwa lamdai bung lekai dagi thoksom angamba singa sai kunmari kawi makoi ani dagi fagalaba polam sing aduga konana aingi oiba thabak lokhanaba singdamai police station da khusinakre hairi